Daily Dose Manipur Mayam Taramna Okchari, Nasigi video Asida, history, space exploration, Amadi, Muibigi Tona, Asna Chingba, Yamna fascinating Oikadorba, Machel Suna Yaurba, Atukumnaba Wari Ama, Uduna Luxury. Somna Amutang imagine Tobi. Somsi, Soviet Union Gi Aroiba, citizen Aduni Haina. Aduga Haujikna, Somna Tritivi Asibu Tadokiba Matam Adutagi, Loinamak Hong Krabagi Matunda, Karisu Kangdana, Somna Space ta Tauduna Lane. Masimaki, cosmonaut Amada, Tokiba Asingba Todok Ama. Mahakna Space the Leirengei, Mahaki Country, Soviet Union, Machet Tana Kaiduki. Amadi, cosmonaut Asina, Soviet Union Gi Aroiba, citizen Amuk Hallakpada Oikhi. Channel Asida, Nona Lakpiriba viewers in the subscribe button that click Amamantang Nambidu. Channel Asibu support Tokyo. Amadi Asigum Laba, interesting Oiraba video kya Musu, the left and Amok, Kaikhi video Mikey Rom the Pang the same. Sergei Krikalev 27 August 1958 Leningrad Aina Kangnaba Matam Aduki USSR country the Poke. Haujuna Mapam Asi St. Petersburg Saiduna Russia Teleri. 1975 high school Loisilaba Matungda Awang Bataki Mahi Adu 1981 Leningrad Mechanical Institute Tigi Mechanical Engineering degree Funki. Sergei Gi Mamana di Magbu Dr. Ama Ohenba Pangki. Adubu hekpit lingaidigi Sergei na cosmonaut Ama Ohenba Pangkiba maram atuna Maki Manglan adubu Pangna ba Mikey Romda Changchiliki. Sergei na University dagi graduate Loirba Matungda NPO Energia. Aiba Soviet Industrial Organization Amata join Toki. Masigi Organization Asina Space Ki main flight Amati Space Ki activities Kia Buyeng Sende. Sergei na mapam asida Leirba Matungda space flight equipment test wa space operation method Amati ground control operation Kiada Saruk Yaba Hoki. USSR ki Salute 7 space station atuna 1985 ta fail Oikhiba Matamda Sergei na rescue mission team de yautuna tabak kya ama tawki. Masida nate uncontrolled space station adupu Amukhana docking tawwa amadi station gi onboard system kya ama repairing tawgi procedure sing develop tawdasu mahaki achoba tawdang yauki. 1985 ta Sergei Krikalev cosmonaut ama oina khanki aduga mahaki basic training adu 1986 ta loiduna ahanba oina USSR gi space shuttle gi Buran program da assign tawki. Haiba program as 1993 da USSR na Machet Kaikhi matungda cancel tawba taki. 1988 ki angan basarukta Krikalev na Mir space station gi ahanba long duration flight ki damak training tawba hoki. November tang Kungatar 1988 ta Soyuz TM-7 launch toki. Flight asida Krikalev na flight engineer oiduna crew ahunga loina spacecraft adubu main tawduna space ta hongsan ki. Makoina Mir space station da hana na Leiramkhide atopa crew ahumbu replace tawduna numit cham ga yangkai gani thoi chukna leke. Masi matung April gi tang Kungatar 1989 da tek kaitana amok Prithvi da halakki. Space Concert asigi matungda USSR na Kaikhi bagi thongdok adugi tha ama mangoina na matam aduda masage chahi kuntrang homdoi suraba Krikalev na flight engineer ama oina Mir space station gi damak Kazakhstan da leiba Soviet Baikonur Cosmodrome dagi anouba concert ama amuk hauki. Taseng badi Krikalev ki handaki space mission asi tha manga fawgi manungda loisin gadabani. Tha manga fawba space station da leiba ngamna ba astronauts singna training tawda chahi kya amasu changlibani. Masigi su mathakta tha manga mapung phana leba ngamdabana replacement gi damak rotation da anowa astronaut amuk mapam aduda thanai. December gi tang kungatharuk 1991 da Soviet Union na collapse tawkhiba matamda Sergei Krikalev ti space ta extraterrestrial trip program gi part amoina leikirame. Matam aduda Moscow da di yamna irang kanba matamni. Moscow gi Red Square da tank kya na big thanki. Thong sing the barricades kya saki amati Mikhail Gorbachev amati Soviet Union gi ira adusu thupchinki. Amarom dana Krikalev ti Prithvi dagi kilometer chahunga yangkai wangna paiduna leiba Mir space station da panduna leiba taki. Taseng na Krikalev ki di temporary home amagumna Mir station da leiba su taki. Soviet Union na 1991 gi Aroiba saruk taraga mga thong na Kaikhi matamda Krikalev ta asum na hairki madudi nakpo amo Prithvi da halakna bagi promise tawkiba country adudi hauzik leitre. Kanamata na nangpo
ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯜꯂꯛꯄꯒꯤ ꯗꯤꯁꯤꯖꯟ ꯑꯃꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯗꯨꯕꯨ ꯃꯦꯅꯦꯖ ꯇꯧꯕ ꯑꯃꯗꯤ ꯁꯨꯄꯔꯚꯥꯏꯖ ꯇꯧꯕ ꯀꯅꯥꯃꯠꯇꯅ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯕꯖꯦꯠꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥꯏꯈꯤꯕ ꯑꯗꯨꯅ ꯁ꯭ꯄꯦꯁꯇ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒꯤ ꯋꯥꯔꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯂꯥꯛꯈꯤ ꯀ꯭ꯔꯤꯀꯥꯂꯦꯚꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯟ ꯑꯗꯨ ꯂꯣꯏꯔꯦ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯃꯤꯁꯟ ꯑꯗꯨꯒꯤ ꯕꯖꯦꯠ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯟꯒꯗꯕ ꯊꯥ ꯑꯃ ꯍꯦꯜꯂꯕ ꯐꯥꯎꯕ ꯀ꯭ꯔꯤꯀꯥꯂꯦꯚꯅ ꯃꯃꯥꯡꯗ ꯐꯪꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯌꯥꯔꯛ ꯍꯟꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯁꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯐꯪꯈꯤ ꯑꯁꯨꯝꯅ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯇꯞꯅ ꯇꯞꯅ ꯀ꯭ꯔꯤꯀꯥꯂꯦꯚꯀꯤ ꯍꯛꯆꯥꯡꯒꯤ ꯃꯁꯜꯁꯤꯡ ꯑꯗꯨ ꯁꯣꯟꯊꯔꯛꯂꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯔꯦꯗꯤꯌꯦꯁꯟ ꯑꯦꯛꯁꯄꯣꯖꯔ ꯀꯦꯟꯁꯔ ꯅꯥꯕꯒꯤ ꯔꯤꯛꯁ ꯑꯃꯗꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯁꯣꯟꯊꯔꯛꯄꯁꯨ ꯍꯦꯟꯒꯠꯂꯛꯈꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯀ꯭ꯔꯤꯀꯥꯂꯦꯚꯅ ꯂꯩꯔꯤꯕ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯃꯤ ꯃꯤꯔ ꯀꯧꯏ ꯃꯁꯤꯕꯨ ꯔꯁꯤꯌꯥꯗ ꯁꯥꯟꯇꯤ ꯍꯥꯏꯅ ꯈꯪꯅꯩ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯑꯗꯨꯒꯨꯝꯂꯕ ꯏꯟꯖꯤꯅꯤꯌꯔꯤꯡ ꯑꯗꯨꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯅꯔꯤ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯌꯨꯅꯤꯠꯁ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤ ꯑꯦꯁꯦꯝꯕꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯆꯪꯈꯤ ꯃꯤꯔ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯁꯥꯕ ꯏꯍꯥꯟ ꯍꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯏꯅ ꯑꯣꯄꯔꯦꯁꯅꯦꯜ ꯇꯧꯅ ꯊꯝꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨ ꯑꯣꯏꯈꯤ 23 ꯃꯥꯔꯆ 2001ꯗ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯊꯧ ꯂꯣꯏꯔꯗꯨꯅ ꯗꯤꯀꯃꯤꯁꯟ ꯇꯧꯈꯤ ꯀ꯭ꯔꯤꯀꯥꯂꯦꯚꯁꯨ ꯇꯁꯦꯡꯕꯗꯤ ꯃꯊꯟꯇ ꯁ꯭ꯄꯦꯁꯇꯒꯤ ꯍꯜꯂꯛꯄꯁꯨ ꯌꯥꯔꯝꯕꯅꯤ ꯃꯤꯔ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗ ꯑꯦꯛꯁꯦꯞꯁꯅꯦꯜ ꯀꯦꯁꯇ ꯑꯥꯔꯊꯇ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯏꯃꯔꯖꯦꯟꯁꯤ ꯔꯤꯇꯔꯟ ꯀꯦꯞꯁꯨꯜꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯥꯔꯊꯇ ꯀ꯭ꯔꯤꯀꯥꯂꯦꯚꯅ ꯍꯜꯂꯛꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯜꯂꯛꯂꯝꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯃꯤꯔ ꯑꯦꯖꯦꯟꯁꯤꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯣꯏꯔꯝꯒꯅꯤ ꯃꯔꯝꯗꯤ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯑꯗꯨ ꯃꯈꯥ ꯂꯦꯞꯇꯅ ꯆꯠꯊꯅꯕ ꯑꯇꯣꯞꯄ ꯇꯤꯝ ꯑꯃꯗꯁꯨ ꯈꯨꯠꯁꯤꯟꯅꯗ꯭ꯔꯤ ꯃꯍꯥꯛꯅ ꯃꯤꯔ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯁꯥꯡꯅ ꯂꯩꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯇꯧꯔꯛꯈꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯃꯥꯡꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯝꯕ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯗꯨꯅ ꯑꯦꯁꯥꯏꯟꯃꯦꯟꯠ ꯂꯣꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯟꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯤꯀꯥꯂꯦꯚꯗꯤ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯇꯥꯈꯤ 1991ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯀꯖꯥꯀꯁꯇꯥꯟ ꯑꯁꯤ ꯅꯤꯡꯇꯝꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯕꯤꯀꯅꯔ ꯀꯣꯁꯃꯣꯗ꯭ꯔꯣꯝꯁꯨ ꯀꯖꯥꯀꯁꯇꯥꯟꯒꯤ ꯃꯈꯥꯗ ꯇꯥꯈꯤ ꯍꯥꯏꯔꯤꯕ ꯀꯣꯁꯃꯣꯗ꯭ꯔꯣꯝ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯐꯤꯁꯨ ꯂꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯚꯤꯌꯦꯠꯀꯤ ꯔꯕꯜꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯚꯦꯂꯨ ꯍꯟꯊꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯀ꯭ꯔꯤꯀꯥꯂꯦꯚꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯥꯔꯊꯇ ꯄꯨꯔꯛꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯕꯨ ꯑꯐꯣꯔꯗ ꯇꯧꯕ ꯉꯝꯂꯝꯈꯤꯗꯦ ꯀꯖꯥꯛꯀꯤ ꯒꯚꯔꯟꯃꯦꯟꯠꯄꯨ ꯄꯦꯜꯍꯟꯅꯕꯒꯤꯗꯃꯛ ꯃꯣꯁꯀꯣꯅ ꯏꯍꯥꯟ ꯍꯥꯟꯕ ꯀꯖꯥꯛ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯃ ꯑꯦꯄꯣꯏꯟꯠ ꯇꯧꯗꯨꯅ ꯃꯤꯔ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯅꯧꯕ ꯀ꯭ꯔꯨ ꯑꯣꯏꯅꯕ ꯄ꯭ꯔꯄꯣꯖ ꯇꯧꯈꯤ ꯈꯣꯡꯐꯝ ꯑꯁꯤꯅ ꯀ꯭ꯔꯤꯀꯥꯂꯦꯚꯕꯨ ꯑꯥꯔꯊꯇ ꯑꯃꯨꯛ ꯄꯨꯔꯛꯄꯗ ꯃꯇꯦꯡꯁꯨ ꯑꯣꯏꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯗꯨꯗꯤ ꯃꯤꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯔꯦꯗꯤꯁꯨ ꯇꯧꯔꯝꯗꯦ ꯑꯃꯗꯤ ꯁ꯭ꯄꯦꯁꯇ ꯃꯇꯝ ꯁꯥꯡꯅ ꯂꯩꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯇ꯭ꯔꯦꯅꯤꯡꯁꯨ ꯐꯪꯂꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥ ꯑꯁꯤꯃꯁꯨ ꯐꯦꯜ ꯑꯣꯏꯈꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯀ꯭ꯔꯤꯀꯥꯂꯦꯚꯅ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯜꯂꯛꯈꯤ ꯍꯥꯏꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯃꯃꯩꯗ ꯊꯥ 3 ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯔꯁꯤꯌꯥ ꯑꯃꯗꯤ ꯖꯔꯃꯟꯒꯤ ꯁ꯭ꯄꯦꯁ ꯃꯤꯁꯟ ꯑꯃꯅ ꯀ꯭ꯔꯤꯀꯥꯂꯦꯚꯕꯨ ꯑꯥꯔꯊꯇ ꯑꯃꯨꯛ ꯄꯨꯔꯛꯄ ꯉꯝꯈꯤ ꯀ꯭ꯔꯤꯀꯥꯂꯦꯚ 25 ꯃꯥꯔꯆ 1992ꯗ ꯑꯃꯨꯛ ꯑꯥꯔꯊꯇ ꯍꯜꯂꯛꯈꯤ ꯃꯁꯤꯒꯤꯗꯃꯛ ꯖꯔꯃꯅꯤꯅ ꯀꯖꯥꯀꯁꯇꯥꯟꯗ $24 ꯃꯤꯂꯤꯌꯟ ꯄꯤꯗꯨꯅ ꯖꯔꯃꯟ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯀ꯭ꯂꯣꯁ ꯗꯥꯏꯇ꯭ꯔꯤꯛ ꯐ꯭ꯂꯥꯏꯠꯄꯨ ꯀ꯭ꯔꯤꯀꯥꯂꯦꯚꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯤꯔ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗ ꯊꯝꯂꯝꯈꯤ ꯁ꯭ꯄꯦꯁꯀ꯭ꯔꯥꯐ ꯑꯗꯨꯅ ꯑꯃꯨꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯂꯦꯟꯗꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯦꯃꯦꯔꯥꯒꯤ ꯃꯃꯥꯡꯗ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯈꯤ USSRꯒꯤ ꯂꯦꯇꯔ 4 ꯌꯥꯎꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯣꯚꯤꯌꯦꯠꯀꯤ ꯐꯤꯔꯥꯜ ꯌꯦꯛꯄ ꯑꯗꯨꯒꯨꯝꯂꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯃ ꯀꯖꯥꯛꯀꯤ ꯑꯥꯔꯀꯥꯏꯂꯥꯏꯛ ꯁꯤꯇꯤꯗ ꯂꯦꯟ ꯇꯧꯕ ꯁ꯭ꯄꯦꯁ ꯀꯦꯞꯁꯨꯜ ꯑꯗꯨꯗꯒꯤ ꯀ꯭ꯔꯤꯀꯥꯂꯦꯚ ꯌꯥꯝꯅ ꯋꯥꯅ ꯊꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯌꯥꯝꯅꯁꯨ ꯁꯣꯟꯂꯦ ꯑꯣꯁꯇꯣꯄꯣꯔꯣꯁꯤꯁ ꯑꯃꯗꯤ ꯍꯦꯜꯊ ꯏꯁꯨꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯀ꯭ꯔꯤꯀꯥꯂꯦꯚ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯔꯝꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯂꯦꯞꯄ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯔꯖꯩ ꯀ꯭ꯔꯤꯀꯥꯂꯦꯚꯕꯨ ꯗ ꯂꯥꯁꯠ ꯁꯤꯇꯤꯖꯟ ꯑꯣꯐ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯍꯥꯏꯗꯨꯅ ꯈꯪꯅꯈꯤ ꯁꯔꯒꯦꯏ ꯀ꯭ꯔꯤꯀꯥꯂꯦꯚꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯂꯩꯕꯥꯛ ꯔꯁꯤꯌꯥꯗ ꯇꯤꯟꯈꯤ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯄꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯣꯏꯅꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯗꯦꯂꯤ ꯗꯣꯁ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯟꯕꯤ ꯌꯥꯊꯛ ꯅꯤꯖꯔꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯦꯟꯖꯣꯏ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ
ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ